Ngarang Air India B787 aircraft flight number AI171 kaikhibigi thaudok aduda flight aduda cabin crew oina yawkhiba Manipur macha ani Thoubaldagi Kongrai-Latpam Nganthoi Sarma amasung Kangpokpi district dagi Lamnungtheng Singsangi chapchaba pau Indian Airlines ki maikidigi official oiba report imung manung ki miyoi singda pirakhiba leitrabasu thaudok aduda makhoi ani leikhidre haina thajanari Thoubal awang lekaidagi K Nandesh Kumar Sarma amasong K Maladevi gi machanipi Nganthoi Sarma chahi kungamathoi ingkumja lising ani kungahumdoigi April da Air India da thabak changki mahak hauzik DM College of Commerce tasu BCom ani suba semester tamli flight aduda khwaidagi chahi nauribi flight attendant Nganthoina mahaki imung manung singda ngarang ayuk pung 8 rom taba matamda telephone gi khuthangda wari sanakhi madugi matung ayuk pung Taramathoi makai taba matamda Nganthoina mahakki macheda text message tharaktuna mahak London da pairagani amasung numit kharanidi pau faunararoi hairaki mahakna June 15 da halaklaba matung amuk pau faunasi hairaki haina apokpa Nandesh Kumar na phongdoraki pung kharagi matungda Nganthoina pairiba flight adu kairi haibagi pauseng machena thengnabadagi imung manungda onthokpa phibam ama oikhi makhoina khangki mahak flight adugi manungda soidana yaromlagani adubo hauzik fawbugi oinadi Air India natraga mihut amatagi maikaidigi karigumba pau amata fangtri makhoina khangliba adudi pausing amasung social media da thengnaba adu khaktani haina Nandesh Kumar Sarma na phongdoraki Nandesh Kumar Sarma na mahaki machanupina airline da thabak tawkhibasi mamanabi singa loinana interview ama chatminarubadagini mahaki ahanba semester gi exam loiraba matungda mahaki mamanabi singna air hostess oinabagi damak training tawri makhoina interview chatpada mahakasu punna chatki mahaksu interview yawrabada laibak fabadagi khalakki maduda yamna nungaiba fawki madugi matung mahakna chahi khara yamlaklaba matamdadi Manipurda lengdana thabak tawba fangani haina khanki haina phongdorakki flight adu paidringaida Nganthoina aroibo oina mahaki macheda ayuk pung 13:39 da ai London chatkani minute khargi matungda take off tawragani maduna matam khardi wari sanaba fanglaroi haina message tharaki Nganthoy machin manaw nupi ahumgi manungda mahakna yaimani Thangabok ke MLA Okram Surja Kumar na Nganthoy gi yumda chatuna nungai tabada saruk yakhi mahakna Manipur gi cabin crew ani plane kaikhiba dugi victims singi manungda yaure haiduna nungai taba phongdokhi Nganthoy hauzik kari phibamda lairibagi habigi confirm tawba ngamdrabasu makhoi animak tekta kaidaba oirasanu haikhi maragasada ngarang crash tawkraba flight aduda cabin crew oina yawkhiba Lamnungtheng Singsangi imungdasu chamamnaba pokhali pausingi matung ina plane adu crash tawkhrabasu official oiba pau amata fangdabana imung manungda tawfam khangdaba mawong amada leiri Lamnungthengi apokpi Nenailing Singsangi matung ina mahaki ikon kona wari sanakhiba ase yumsa kaisa nimitki nimidangdani amasung mahak duty gi damak Ahmedabad tamna chatli hairaki confirm oidaba report ki matung ina Lamnungthengna ngarang kaikhiba plane adugi tail cabin da phamki Air India natraga Airport Authority of India gi maikidigi formal oina update taraktabana imung manung amasung mari mata singna langtak naba pokhali Imphal dagi all nambulan dagi laikhidraba Lenminlun Singsan gi machanupi Lamnungtheng hauzik Manipur da thokliba Kanglup ki conflict asina maram oiraga lanjen aduna Kangpokpi district ki headquarter da leiri mahak ingkumja lising ani kunga marida Air India da thabak changki Manipur dagi nupi cabin crew ani yawba Ahmedabad dagi London fawba paigadaba Air India gi flight ama kaikhiba duda Manipur gi inner Lok Sabha gi MP Dr. Angomcha Bimol Akoizam Hanagi Chief Minister Nongthombam Biren Singh Thadau Students Association amasung Thadau NP Manipurna nungaitaba phongdokpaga loinana flight aduda tongkhiba sing tekta kaidaba oirasanu haina phongdorakli
။